Arambai News Guwahati da Maitelongi Pau Tabri Singbu Ihan Hanba Maktada Chingangbam Susitrani na Kurumjari. Housing a Sigi Samlapa Mariba Pau Sing Lawirase. Model Ras Kanya Baruagi Haktagi Awabada Taraba Senior Physician Dr. Navnil Barua Ngasisu Ahumlak Suboina Jinkum Pinanabagi Damag Dispur Police Station da Karakpatakre. Ngarang pung tara hena police station asimaktada Jinkum Low Krabagi Matung Ngasisu Amuk Mahakpu Jinkum Low Nabagi Damag Kaurakibane. Nakalamaromda Lamket Lam Haibi Model Lasana Togdogadu Tokiba Habidi October Amagi Numidangda Mahaki Mapok Numitki Party Tokiba Guwahati gi 5-star Hotel Tas Bivanta Dasu Administration na so cause notice pikre. Lengak na pikiba matamdagi Chonthana Party Toribagi Maram Karigino Hanglakibagalona Party Asigi CCTV camera gi footage Pikalaknaba Kanghankre. Panbayai birthday party asidagi thoraklaba matungdani hidak ngaurabi Ras Kanya Barua masamakna thorakpa garina lambida thabak suduna lairamba labor nipan mapan takhaikiba do pung kunmarigi manungda hotel authority na so cause notice asigi pakhum pirakadabani aduga pakhum aduda karigumba lengakna pendaba thoklabade khudakta hotel asida laktuna makha tana matikchaba action lokhatkani hainasu palle Tha kya chupna hotnaraklabagi matung amadi sogi judge amadi fansingi thamoi khudum chaladuna Jorhat Assamgi Florina Gogoina Sony TV gi angang singi habadi jagoi gi reality show Super Dance Chapter 4 gi title lawkhre Sony Entertainment Television gi maikei degi lupa lakh 15 gi check mana ama chahi 3 suribi Florina Gogoida khusinakhe Mahaki Guru Tusar Seti su lupa lakh 5 gi check Sony Entertainment ki maikei dagi phangkhi Manipuri Language Development Society Malades Assam gi maikei dagi Assam gi CM Himanta Biswa Sarma yongnanaba Lakhipur SDO gi khuthangda ngasi wakache ma pishinkre wakache asida Manipuri loan bu Assam lenga ki Associate Official Loan amoina sakhangbinaba APSC gi thabaki changeng khudimakta Manipuri loan bu subject amoina lehanbinaba amadi Assam lenga ki thabak lobagi changeng khudimakta Manipuri loan bu medium amoina thambinabagi wakat sing yauri President G. Narahari Sharma Advisor Arambam Baba Tombi amadi Thoburen Ingudam Binotsu wakache pishinba asida yauki Nakalamromda Malades ki chahi yoiba mifam lakliba October 13 Lakhipur da pangthoknaba lepnakibadu khudong chadaba kharadagi yeithokhibaga loinana mathang tha November da pangthoklaba yai hainasu khanghalakli Ngase Assam Manipuri Sahitya Parisat na sinduna Oza Singbu ikai khumnabaga loinana TET ki matangda motivational workshop ama Indramani Public High School Madari Parda pangthokre Koizam Sopon Singh Vice President AMSP na mifamapu oikiba thoramasida akhanaba wangangloi Kabam Chandrasekhar Lukram Kalimohan M Nandakumar P Noni H Umakanta L Khogendra na chingbasu sarukyakhi Konsam Ravindra Secretary Parishad Hailakandina thoramasi conduct tawkhi Ngasidagi Horaga Meragi Tarama Thoini Panba Thangzunumit Fauba Kasargi Binakandi Panthuibi Irat Thogal Lupna Sinlangduna Panthuibi Ima Irat Pagi Thoram Ngasi Ahan Bunumitoina Lai Lokhat Pagi Thoram Asoyangam Yaudana Pangthoki Bagaloina Lupki Maikaidagi Imagi Irat Thoramasida Sarup Yabiranaba Lubasigi Maikaidagi Nandaibam Bimolna Miamda Paujelakli BJP के नेशनल प्रेसिडेंट JP Nadana इम्फाल की नित्याय पातल नौना साखिबा BJP की ऑफिस ngasi हौनबी मतुंगिना संगाखरे अमदी ऑफिस असिगी ममिंगसु थंबाल संगलेन हाइना मिंगथोनखरे Lakliba October 15 bu Korkomna National Black Day haina ningsingladuna Manipur pumbada total shutdown lokthokre English amaga chamapan nipumapan gi September 12 da Shillong da matamadugi Manipur gi ningtho Buddha Chandra da namthaki merger agreement ta namduna khuyek pihanduna chahi adumaki October 15 da Manipur bu Indian Union da namtin tinsinkiba thokdogadubu yaningdaba phongdokladuna chahi khudingi Korkomna October 15 bu National Black Day haina ningsingduna laklibane Ngase Indian National Trade Union Congress Manipur branch ki general body mifam ama Lamphel Pat ki conference hall amada pangthokre ngasi gi mifam asina English singani kunmathoi kulhumdoi gi oina thau punanabagi damak president oina Yumnam Rana Pratap Singh Vice President oina Kamai Rani Rongmai General Secretary oina Sagolsem Sanjit Singh
loinana miyoi 13 na saba anuba executive body ama semkhre ngasi World Mental Health Day ni Jiribam dasu thoramasi ucha tholda leiba district hospital da pangthoki ngasi gi thoramasi district health society Jiribam na sinduna pangthoki bane thoramasi gi manung channa World Suicide Prevention Day inglisingini kunma thoisu creating hope through action haiba thimasida mideng thamlaga pangthoki thoramasida Dr. L Monica Dr. Akoizam Susil TH Prizita Devi amadi L Mahilana president member sing oiki Panbayai handak jahi habdi English ngani kunmathoi gi World Mental Health Day gi pandam day Mental Health in an Unequal World ni Laingak na piriba COVID vaccination certificate tagi Prime Minister Narendra Modi gi photo lokthok na bagi matang da wakalakhiba petitioner Kottayam dagi M Peter na thangalakhiba case amagi pakhumoina Kerala High Court na Union Laingak da notice ama thakre petitioner asigi matungina Justice P.B. Suresna Union Namadi State Government Animakta Singnaraduna Makoi Makoigi Wakalon Chayol Anigi Manungda Pikalaknaba Kanghankre. Pandemic Mayok the Changsiliva Lanjangasi Prime Minister Gidamaktoina Public Relation Amadi Media Campaign Amoina Jathare Hainasu Wakat Asida Palakivani. Indian origin Nupimacha Alisa Gadiana UK Prime Minister Gi Award for Climate Campaign Pankre. Jahi Kuntaru Khaktamak Suribi climate activist Alisha Gadia UK da base oiba non-profit Cool Art ki oina mini ambassador su oidibine. Cool Art haribasi umang kokthok pangak thoknaba amadi madugi mahutta tung koina kanagadaba khongthang sing paikhatnabagi damag rainforest community singa kusamnana chatminariba loop amane. Lubasigi damag Alisha na GBP lising ahum hena khonggat pangamki. Akoibagi pibam yengsinnaba amorakai chaithoktuna leibasing khomjinnaba amadi uwa thananabagi thorangsingda mateng oihannaba mahakna tamliba school adudasu mahakna climate change club hangdokhi asida sunatana climate action lokhatnabagi damag UK gi khwaidigi chawba company sing amadi masak naiba miyoi singda aiba cherol amadi email na chingba kaya thabagi damaktasu award kaya mahakna phangkhrabane Matosomna Indian origin Alisha da British Prime Minister Boris Johnson gi Delhi Points of Light Award piduna ikai khumnakre. Handak marak lam da karamba China na phong na Taiwan da landana bagi thong kaya chatharakli. Adubu pikraba leibak Taiwan na yamnamang ichang thongna China na pirakpa safuda makhoina kaidongai da makok nonjagadaba natte Taiwan gi democratic punsi mahing ngak sengani haina Taiwan gi nupi president Tsai Ing-wen na phong na hairakre China gi president Xi Jinping na China amadi Taiwan amukhanna punsinaba hotnagani haina wasakrabagi matung Taiwan gi national Delhi da pikhiba speech ta makhau pongna ofamasi Taiwan gi president na phongdokhibane Panbayai Taiwan na masabu maning tamba sovereign leibak amani haina lowri adubu China na de masi China mainland dagi khaidokhiba province amani haina lauduna lakpaga loidana China na makhogi pandamasi phangnanaba force phawba sizinrakpa yai haikrabane Mikhalda Maithibadagi hospital yokre Czech Republic ki president Milos Zeman Parliamentary Mikhalda yamna magngakningai oina opposition na Mikhalda ngamkhrabagi matung rajnitigi akanba irang marakta president Milos Zeman ICU yauki Jahi humbudra taret suraba president asi maikhu yamna magsijinaba amadi hidaksu yamna mag thaklamba diabetic patient amani Aroiba dangasi tentakpa maroiba pau khara Mizoram gi Minister Lalcham Lianana state asida changjafam loduna leriba Myanmar refugee lising kayada makhatana mateng pangladuna lupa lakh yankhai gi senpham makhoigi damak kaithokre Meghalaya High Court ki Judge Justice Ranjit Basant Rao Morebo High Court asimak ki Chief Justice oina khankre Awang Nongpokta Durga Puja khwaidagi chauna pangthokliba state Tripura da COVID pandemic ki ahanba amadi anisuba web ki matung handak chehi gi oina puja pangthoknabagi damak hojik phawbada puja pandal lising ani gi mathakta sem saba loikre India da leriba power plant singi demand matik chana piba ngamnanabagi damak koila marang kaina lei haina coal ministry na ngasi haikre
Harau kumaigi matam lakpasida micham miyam chathok chasin tawbada khudong chananabagidamak ngasidagi Indian Railways na akhanaba festive train chenba hawkhre. October 10 amadi November 18 gi manungda India pumbada akhanaba train lising 15 muk chengani haire. Indian Space Association hayeng video conferencing gi khuthangda lebagasi Prime Minister Narendra Modi na launch tawragani. Mumbai da COVID case amuk hengalakpadagi Municipal Corporation na miyam punba lepnanaba hairakre. West Bengal da thokiba mikhal matungi hingsagi thodokka mari lenana Nandigram mihat ki case amada CVI na miyoi 13 phakre. Leda ahanboina UPSC Civil Services Prelim Exam ayet apan leitana pangthokre. Panbayai le center asida English ingani kunma thoyoina UPSC da applicant Chamriga Marfutarani Thoina application Pishalakrabasu candidate Chamago Humpum doi Kaktana prelim exam asi Hanboina Thaki. Miyoi Lak Marfutara Mangagi Matakta India da COVID vaccine Kap Kibagaloina Lebagasigi recovery rate Chada Marfutarani Pan Yokre. Hokiba Punkun Mariasida India da COVID ki anova positive case lising Tarani Panga Chamaga Humputaruk Punki Janiga Taramrina COVID number moituna laikide. Chahi kun Surabi Rajasthani nupi machamana handakta High Commissioner for the Day contest mai pakpadagi nongma khakioina British High Commissioner to India oibagi tanglaba khudong chaba phangkhre. Bangladesh tani suboina nuclear power plant ama linkhalagani haina Bangladesh ki Prime Minister Sheikh Hasina na laukthokre. Iraq da nongna parliament ama khananabagidamak voter sing vote thadanagadaba maramna lebagasigi airspace thingjinkre. Afghanistan dagi US lanmi sing lokthokhrabagi matung ahanboina US na Taliban ga mai onsinaduna wari sanakre. Nigeria da nongmai paibasing na kaithelama mai kai salai khangdana landarak padagi miyoi kun sikre. Pakistan gi nuclear program gi brain behind ni hainariba atomic scientist Abdul Qadir Khan COVID number moiduna laikhidre masagi chahi marfumanga sukre. Qadir gi mathakta Iran, Libya amadi North Korea ga nuclear technology share tawi haibagi maral sikhibane. National television da mahak masana masagi maral yazakhibaga loinana matamadugi Pakistan gi president Pervez Musharraf na mahaki maral kokpikhi. Amade Central Russia da ngasi parachutist sing puduna paiba aircraft ama kaibadagi miyoi 13 sikre punna miyoi 12 tonglakpa aircraft asi kaibadagi hinghauba miyoi 3 manaknakba hospital da puduna layingli. Ngasi hoinadi Arambai News Guwahati da maitelongi pau sandok chaba matang solution jabaga loinana tabiriba singbo amka sohanna khurumjari.